Imbes Paudomiyeng tabiri basingbu ahan waktada binitana taram noksa bagaloyana kurumzari. Hauzik Paudamasigi Maroyo Pau Pijari. Malengi nupi singi numit pangthok nakre. Numit nini tathagadaba capacity building women police haiba hiramda workshop ngasi hudokre. Women's Film Festival 2020-21 ngasi dagi hokre. Thaubal District Hospital da dialysis unit ama hangdokre. Loinana India da hokiba pung kunmari da COVID-19 na naba miyoi lising tara nipan hinakre. Mapung ayo Paulo Birasi. Malayamgi amadi Manipuri atay ampam singda pangthok na bagum. Kakjing district tasu Kakjing district police na sathi amadi winga puna kusan na sindina ngasi. Malayamgi nupi singi numit palan thorong pangthok pagaloy na capacity building women police haiba hiramda numit nini tathagadaba workshop ama ngasi dagi haudokre. Kakjing uyok singda laiba Prayer hall da pangthokiba ngasigi thoramaduda ADGP Law and Order Asutosh Kumar Sinhana athoiba mithung IGP Zone 1 K Jenta IPS MPTC ki Director RK Tutusana IPS DIGP AP1 Mamta Wahengbam IPS DC Kalsing Kengu Juringla IS amadi DIG Range 2 Kabibna akhana mithung sing oina saruk yaki thoramaduda athoiba mithung sing yawna nupi miyamna International Women's Day 2021 ki paujal puba balloon sing atyada ning tamna pahenki loyana social cultural amadi sana khona bagi lamda saknai raba khangal aba nupi manga da kudol posting piduna ikai khomnaba utki amaromda capacity building women police haiba hiramda numenini chithagada workshop asigi ngasi yahoba numeki technical session da SP Suchampur Amrita Sinhana professional hazards in policing and dealing with them haiba hiramda Wing Manipuri Convener Nonibla Narengbamna Women in Leadership Achieving an Equal Future in a COVID-19 World Haiba Hiramda Amadi CIC Kalsingi Dr. P. Rukamanina Women Specific Health Issues and Managing Them in the Line of Duty a Medical Experts Perspective Haiba Hiramda Akhang Ahising Oina Wangangki Malayam Gilebak Atay Singda Paksana Pangtok Nabagum Thaubal dasu District Administration Thaubal na sinduna International Women's Day gi palan thoram DC Thaubal complex ta leiba election counting honda pangthokre thoram adu saramo ina saknai raba nupi ahum Dr. Bilasini retired director Family Welfare Department Manipur Dr. CS Renubla retired district leprosy officer Thaubal amasung Saite Academy awardee N Sunita da kudol pot piduna ikai khumnaba utki thoranga marilena wangang bada deputy commissioner Thaubal N Bandanana Kunayama Sakapa Purak Pahibas da Nupi Singda Manaba Miyang Tambiduna, Makoibu Matam Punamakta Soida Ngam Danaba, Senabiba Amal Sangi Haiba Wafam Pangdoki. Amaramda Gram Pansait Manga, Top Singta GP, Angta GP, Tulihal GP, Sangam Davi GP, Yambem GP, Punlaga Semba, Top Singta Clusters, Village Level Federation Sinduna, Malangi Nupi Numiki Thoram, Impaliuski Manung Channel Laiba, Yaripo, Top Singta Community Holder Pangtokre. Choose to challenges stereotyping and equality in Top Singta cluster haiba pandamda pangthokiba palanthoramuda Tulihal Jilla Parishad ki ZP member Kongbam Inausa Debina athoba mithung Top Singta Gram Panchayat ki Pradha Yumnam Tomba Maitena Thoramapu oina saruk yaki ngasigi thoramaduga marilena free legal aids for women haiba topic asida Manipur State Legal Services Authority ki member Advocate CIS Momon Singhana resource person oina wangangki Tharangi saroma oina Tulihal Gram Panchayat ki dama PMSBYE amadi PMJJBY gi enrollment mela Angtha Gram Panchayat ki nutrition competition mela Top Singta Gram Panchayat ki health card enrollment mela Changam Dabi Gram Panchayat ki SSY enrollment mela amadi health gynecology ki stall sing hangduna miyamda kanaba singsu phanganki Amaramda su Ningol Club na su sinduna ngasi Hairok Part 3 da laiba G4 da numit asi pangthokki Ngasigi thoramaduda Kadagi President Hijam Priyo Kumar Ningol Club ki President Sophia Kundongbam amadi G4 ki Warden Moirangthem
Chitan Balana President Member Oina Saruk Yaki. Tharamaduda Dipanjit Ningthaujam Vice President Kadana Resource Person Oina Tharamaduga Marilena Haikibada Ngasigi Kunaida Nupi Singbu Ahen Batona Pinaba Wakal Losing Lehenduna Hena Tona Pinaba Nupi Singbu Awang Bataki Mahima Sing Mapung Pana Hayalaba Matamda Nupi Numit Pangtok Pagi Wahantok Legani Nupa Nupi Right Chap Mane Hirabasu Duty Di Manadri Masagi Right Tanjabang Amhanaba Masagi Semilon Mapung Pana Sengat Sabang Amjanaba Nupi Ama Oina Yamna Chauna Tauna Pudo Hanbang Amnaba Makogi Wakal Losing Lehendragadi Karamna Manaba Kunai Ama Sengat Pangamgani Haiki. New Era Environment and Development Society needs na Sinduna Malengi Nupi Singi Numit Tauram Technopalda Pangtoki Numit Asiga Marilena Ke Moikam Ronglo Secretary All Tribal Women Organization Amasung Advocate KS Jackie Lucy Longkang Retainer Lawyer and Legal Advisor One Stop Center Sandelna Women's in Leadership Achieving an Equal Future in COVID-19 World Amasung Legal Aid for Women Haiba Topic Singda Matangchina Wang LYD She Holda Pangtokre Ngasigi Tharamaduga Marilena Present Status of Manipuri Women in the Manipuri Manohar Sai Sankritan Haiba Timda Talk Discussion Amasu Pangtoki Hariba Talk Discussion Sigi Saru Ama Oina Women in Leadership Achieving an Equal Future in a COVID-19 World Haiba Timda One Day Social Awareness da Kongrala Pam Okeshori Devi Technical Expertise Nat Lab Rims na Wanganki Ngasigi Tharamaduda Ketrimayum Tama Devi Upadhyaksa Imphal East Jilla Parishana Athoba Mitunglen Oina Saruk Yaki Mathang Sahida Pangthokadoriba Manipur Legislative Assembly gi Mikhalda Mirep Oigadoriba Nishikanta Singa Sapam Nangasi International Babok Lekai Delaiba Anoba Mandopta Pangthokiba Tharamada Nupi Singadu Achamba Kudol Posing Piduna Ikai Kumnakibani Tharamaduda Padmasri Thangjam Bimola Kumari amasung Maira Paibilu Singbi Sorai Samongbi Santi Leimasu President Member Oina Saruk Yaki Tharamaduda Saruk Yakiba Singna Wangangbada Nishikantabu Lakliba Mikalasida Sagotuna Mai Paknaba Puna Hotnamidaba Haiba Wapam Tamki Tharamaduda Wangangbada Nupi Singna Loriba Thaudang Singthaki Bagaloina Nupi Sing Mapung Pana Lairik Tamansi Amasung Nupi Singsu Nupa Machagumna Semsi Haiki Malengi Nupi Singi Numika Marilena Nupi Singi Film Festival 2020-21 ngasi Kaksingda Haudokre Federation of Film Societies of India FFSI na Malengi Nupi Singi Numika Marilena India gi Mapang Kuntra da Pangthokpa Women's Film Festival 2021 gi Saro Ama Oina Kaksing District ki Kaksing Phausupa Lekai da Laiba Library and Information Center Kaksing gi Mipun Sangda Pangthokiba Festival Haudokpa duda KS Sundari Thabaktagi Potharaba Padma Ratna English School Kaksing gi Principal na Athoba Mithung P. Raghu, Principal Manipur College Kaksing Amasung M. Kunjakishore Mukshan, Vice President Library Information Center Kaksing Anina, Thauram Mapusing Amasung, Dr. Makhonmani Mongshaba, Saknairaba Filmmaker, Megasandra Kongbam, President Film Society of Manipur Amadi Uttam Kumar Naurem, Director Liberty Theatre Kaksing Ahumna Akhanaba Mitung Sing Oina Saruk Yaki. Library Information Center Kaksing Film Society of Manipur, Senior Club, Manipur College Kaksing Amasung Image TV Kaksing na Federation of Film Societies of India FFSI gi Lamjing Makhada Pangthok Kliba Festival asida Nupi Sing Khaktana Direction Piba Film The Day I Became a Woman Documentary Film 2019 Director Mopia Mukherjee In the Land of Poison Women Phungchempa Feature Film 2019 Director Manju Bora Imaginary Homes Punjabi Short Picture Film 2020 Director Priya Naresh Stand Up Malayalam Feature Film 2019 Director Bidu Vincent Anahita's Law Director Orbaji Irani Ran Kalyani Director Gita J Hairiba Film Singasi Numinini Subna Utkani Hairi International Women's Day ga Marilena Numinini Suthagadaba Women's Film Festival 2021 ngasi Palace Compound Leiba MSFDS Auditorium da Hodokre ngasi ge Hodopa Numita Sonia Nepram na direction piba non-feature film category da Manipur da Ahan Boina Bloody Phanek Utki Film Society of Manipur amadi Federation of Film Societies of India and Manipur State Film Development Society ga punna khusamna duna sinba tharamaduda Dr.
Silaramani Chungkham Principal DM College of Arts Sunju Basaspati Mayum Secretary MSDFS Amadi Salam Razel BP Film Society of Manipuna Atoiba Mitunglen Akanaba Mitunglen Amadi Tharama Point Saru Yaki Hariba Festival Asida Nupi Singdana Putokpa Film Mapan Utkani Ngasi Ahoba Numita Nan Pisa Film Ahum Amadi Pisa Film Ama Yauna Puna Film Mari Utki Thobal District Police na mayai ka bachinja ki mayokta sangsilakpa lanjang gi saro ama oina ngarang brown sugar sungpham manufacturing unit ama thugai bagloyena chenaba miyoi ahumsu phare Thobal Police Station da ngasi pangthokiba pawgi miphamada SP Thobal Dr S Ibom Sana hai Thobal District ki Lilong Nungai area da heroin brown sugar sungpham ama leire haibagi akaknaba paw ama phangbadagi ngarang numidang pung 9:45 rom tarakpada Commando Thobal Unit ki OC Lilong PS ki OC Thobal PS ki OC yauna Additional SP Operations Thobal amadi Additional SP Law and Order na lusingba combined team amana mafam aduda sangchinduna house search operation ama sathaki SP Thobal supervision makhada sathaki ba house search operation aduda Lilong Nungai Khunau Mamang Lekai gi Muhammad Maniruddin Chaini Pumapan Apokpa Laikidraba Muhammad Naziruddin amadi Mayamba Muhammad Manargul Chahi Yankhayumdoi Anigi Yumda Thi Humbagi Thabo Sathaki Miyoi Ani Asigi Yumda Heroin Brown Sugar Manufacturing Unit Adu Lairamba Thengnaki Loyana Polam Kayasu Phagat Pangamki Phagala Polam Sing Adudi Refined Toraba Heroin Brown Sugar Powder Gram Chonga Humpumanga Heroin Brown Sugar KG Lisingama Sam Supna Mari Opium KG Manga Morphinated Liquid Liter Sang Kuntrama Toy Pressing Board Ani Sell Oina Lupa Lising Humpumathoi Samri Two-wheeler gari mari amadi heroin brown sugar sungbada sinaba potlong kayasu phagat pangamki SP Dr Ibom Sana makhatana hai mayai kaba polam singasi sungbada yauba miyoi ahum phagat pangamle aduga factory asi salaibada asoba role loriba miyoi kayasu athubada phagalagani ngarang phagat pangamkraba miyoi singadudi nungai mamang lekai dagi Muhammad Yunus Khan sahi kunithoi apokpa Muhammad Maniruddin Maki Masenupa Usiwa Haitabi Lekai dagi Bogi Mayom Ser Saha Sai Kulumdoi Apokpa B Sheras Ahmad Amadi Lilong Kuno Mamang Lekai dagi Muhammad Menergul Sahi Yankayumdoi Apokpa Laikidraba Muhammad Naziruddin Paraba miyoi sing asida interrogation tobada manufacturing unit asi salaibada yauba miyoi kayasu masak maming khangba ngamle makhoi sing adudi Thobal Moijing Wangmatabadagi Hanasu drug kamari lena phabadagi Manipur Police ke head constable dagi dismiss tawkraba Muhammad Akbar Khan chahi yankhaima apokpa Muhammad Chauba Lilong Nungai Khunau Mamang Lekai dagi Muhammad Maniruddin sahi nipumapan apokpa Muhammad Naziruddin maki masanupa Muhammad Anis Khan sahi 38 amadi Muhammad Mustafa sahi 38 apokpa Muhammad Manirgulni hiramasi matangda ain goiba thabak paikhatnaba sis toraba polam singasi Lilong PS ta sinakre lamdamastagi amadi lebak asidagi mayai kaba polam sing maru phangna muthatpada miyamna su mateng pangbiyo haina SP na miyamda appeal tawki Thobal District Hospital da ngasidagi Pradhan Mantri National Dialysis Program gi makhada dialysis unit ama hodokhiba loyena lairaba singda hena kudong chaba pigani hairi DC Thobal N Bandana IS na ribbon kaltuna dialysis unit hangdopagi tharam aduga mari leinaba wafamda mahakna hai ngasidagi district asida Pradhan Mantri National Dialysis Program PMNDPSC hodoksa bagaloyena patient ani amasu ngasidagi dialysis tawba hojare BPL PMJAY amadi CMISD card paiba patient singda hena kudong chaba pijagani haiki Thobal District Hospital asida hodokpa ngamjaba si yamna sauthok chaningai ni hairaduna lairaba patient sing atopa mafam singda chatuna paisa yamna tinglamba sing adu ngasidagi district hospital asida su Lairabadina Praja Miyamna Masi Kudong Chaba Singsu Lobiyu Haina DC N Bandanana Miyamda appeal Toraki Aduga sigumba dialysis program se koi district ta hopang amjabse ko yam changtok sai aduga makhata na ramlai reserva BPL CMST amadi PMJY card holder sing sida ko yam sayam tingna to pajaga satuna dialysis tawrang basing do ko sidagi di ko district ta sigumba patient sing sida ko khare hena focus taroga program si hamjare adu lai biriba praja kudimakna masigi opportunity sibu lobiu Aman, Assam, Manipur, Arunachal Pradesh, amani Nagaland gi manung delay riba district 322D gi apunba Lions Club singi oiba conference ama Nagaland gi Dimapur da hokiba March ki tang manga dagi tare phauba
नुमित हुमनी सुपना पांथोखरे हाइरिबा सहीगी ओइबा डिस्ट्रिक्ट कॉन्फ्रेंस अदुदा लायंस क्लब ऑफ कक्सिंग ग्रेटर ओइना क्लब असिगी प्रेजेंट ओइरिबा श्री नाउरेम मुनाल मैते अमदी ट्रेजरर श्री नोमाइथेम प्रेमानंद सिंह अनिना महुसिंदुना सरुक याखी लायंस क्लब ऑफ कक्सिंग ग्रेटर ना सही असिगी मनुंगदा लमदमस्ता पाइखतखिबा अमदी तुंगदा पाइखतकदोरिबा मरोइबा थबकसिंगी मतांगदा मिफम अदुदा पुखतुना मियामदा खंगनखी ngasi ayu Jiribam district ki Babupurada laiba Jiribam municipal council ki multi utility complex ta Bharatiya Janata Party ki Beti Bachao Beti Padhao ki nomagi oiba awareness program ama Jiribam mandal amadi Bharatiya Janata Party Manipur Pradesh na sinuna pangthokre Tharmasida Manipur Food Industries Corporation Limited ki vice chairman K Sarat Kumar Singhana Sigges Jiribam Bharatiya Janata Party के प्रेसिडेंट और ब्रजमणि सिंघाना प्रेसिडेंट भारतीय जनता पार्टी जिरीबाम मंडल की वाइस प्रेसिडेंट वाई चंद्रशेखर देवी बेटी बचाओ बेटी पढ़ाओ की इंचार्ज हजारीमयूम सुजाता देवी ऑल जिरीबाम वुमेन एसोसिएशन के प्रेसिडेंट एस मंगलेम्बी देवी बेटी बचाओ बेटी पढ़ाओ की सोशल एक्टिविटीज एल पिशक सिंघाना सिंघबा मियोई कैना गेस्ट ऑनर ओइना दायित्व फंखी सिग्रेस ओरिबा के सरत कुमार सिंघाना जिरीबाम की मेरा पाइबी इमा सिंह दा कुदोल पोट पिजन इकाई खुमनकी अमदी बेटी बचाओ बेटी पढ़ाओ कमिटी की माइकई दगिसु अंगांग नुपी मचा कुनरोमदा चमलबा कुदोल पोसु पीकी एन काम्बा पिक्चर्स ना पुथोकपा मंगा सुबा इंस्ट्रूमेंटल म्यूजिक वीडियो अमंग असी एन काम्बा स्टूडियो थौबालदा अचंबा थराव मगलोइना रिलीज तौखरे ngasi Malem Sinba Thungna Pangtholiba International Women's Day ga mari lena release tawkiba thoram aduda Manipur gi saknai raba comedian Thoksom Joseph P Jatesor Councillor Ward number 3 Thobal Municipal Council amadi saknai ramyoy kayana saruk yaki saknai raba actor Boni Sharma amadi Biju Ningombamna special appearance oina album asida actori atai saruk yaki ba actor sing asidi and Kamba Pictures na COVID-19 gi lockdown marakta pangthokiba online talent hunt So as your talent tagi khangal aba artist singni ngasi release tawkiba instrumental music video asi Boji Ningombang Krishnandana producer director cinematography screenplay amadi editor oiri Thobal district ki khangabo patri Laipat Lekai primary school sabaga mari lena hokiba sahi lising ani tara mari February thada kaithokiba lupa lakh tara mathong khangdana manghankre School ding asi phawba sabalo shindana leire haina SMDC ki members oiriba land donor Kundrak Pam Siamna phongdorakli paisa di kaithokraba sabadi loishindana leiriba school asi complex tangasi leikai miya amadi khangabo patri gram panchayat ki 15/3 ki ward member Thoksom Mohindro Singha yauna pangthokiba paumi singa unaba amada KS Siam Singhana makhatana haikibada hiramasi ki matangda miyamgi numita Manipur ki chief minister Nongthombom Birenda Wakat Lubasu Laikre Matamaduda Chief Minister na Anti-Corruption Cell da Action Lawnaba Recommendation Tawbiraki Adubo Hiramasigi Makada Zone 3 Thobalda ZEO Eramba KS Amuba Singha AI Okram Joy Kumar Singha amasung DPMP Sukumar Makhoi ahumda Action Lokotpagi mahutta Complainer oiriba SMDC ki members oiriba landowner Kundrak Pam Siam Singhabu lising ani tara nipan gi metang kuntere ki numidang pung tere makhaida Thobal police ta wari sanasi haiduna acting ZEO A Anil Kumar na kauraga police ta mahapu phajinan ki hairi Union Health Ministry thadrakpa serol gi matungina hokiba pung kunmari da COVID-19 gi active case lising tara nipan lakhi Phakibagi sangsu hanadagi hanthare hairi March 3 phawbada test tokrabagi masing crore kunithoi laktara palising humpuni pansani humdrama thoini nomaijin numit khaktada mioi lak manga lising kuntra tere satre humpumari test tawki lebak asida coronavirus tagi sikibagi apunba masing lak ama lising yankhai tere sani pan yankhai humdo yokre masigi manungda Maharashtra da lising yankhai ni thoi samri humdra nipan Tamil Nadu da lising trani thoi sangwa trani pan Karnataka da lising trani thoi sangwa humpuni thoi Delhi dagi lising tra samapan kuma thoi West Bengal dagi lising tra sani humdrani pan Uttar Pradesh amadi Andhra Pradesh da lising taret sam humdra marini Sanabagi pauda All Irengban Football Association AIFA Irengban sinduna Irengban Sabal Ground Sathariba Port A Case Prize 7SI Stabilis Open Football Tournament 2021 gi ngasi sanakiba match ta AIFA Irengban amadi Tentha FC Panjal amata sanaba ngamdabadagi draw satkre
ꯍꯧꯖꯔꯕꯗ ꯃꯔꯣꯏ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯋꯥꯔꯛꯁꯣꯞ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯋꯨꯃꯦꯟꯁ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2020-21 ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯏꯂꯥꯏꯁꯤꯁ ꯌꯨꯅꯤꯠ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯃꯤꯑꯣꯏ 19,000 ꯊꯦꯡꯅꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ Over and above routine OPD and OT, Jeevan Hospital Takching is happy to announce the availability of the following facilities: super specialist surgeon from both